Numido whereum funky but one Manipuri Sifung Singam Sumtoki but Hodo talk sing the Gimarubi Pausing Miam the Tamzari Hanbada, Kangla Paudi Locusaraga. Eana Kangin Tangangti Phakhiba Mayok the Moreh the Punkun Mari Banhokri. Assam Rifles na Kanaguma Miuema Pabaga Mari Lane Ladyba Procedure Singaktana Kangin Tangangte Koba Miuema Phakhiba Mayok the Moreh the Lady but one CSO Singna Ranumijung Puntaragani Twitty Horaga Hayang Puntarek Numidang Numijung Puntarani Twi Power Punkun Mari Subna Moreda total shutdown of Okri. Loinana Hayang Ayuk Pung Tareta Galngam Lentolgi ADC complex power peaceful public rally Amasatkani Haina Kuki Sip Association, Kuki Student Organization, Moreh Youth Club, Hill Tribal Council, KWUN, HR, EMB Amasu Kuki Kanglai, Luampi, Moreh na Puna Tadorakpa, joint statement Manhari. Sirolosina Makatana Haidivana, Manga Suba Assam Rifles ki Lieutenant Colonel Meeting Sharman Yamna, Misang Mikai Naiba Tong Masagi, personal gain Fonabagi the Maktamio Emma Pabigi Ladyba, procedures in Kalaga, Kangin Tangangti Phakhiba Tong as Akan Mamon Kandem Tawi, Loina Moreh the Mahosagi, Pibam Hanjilana Bagidama, Hariba Assam Rifles ki authority si transport of Tahidabane. Assam Rifles ki personal sina Siguma Makalgi Tong Satabasina, Moreh town the housing Ladyba peaceful atmosphere Sida Akaiba to one Madanatana, Miam the Hen attention Heli. Maramadunanga Sinumijung Bapung Taragani Twidi Horaga Hayang Numijung Bapung Tarani Twifa, total shot on Gikungsang of Clip, Loina, Hayang Ayuk Pung Taretaba Matamna Moregi. Gangam Lantolgi Moregi ADC complex power peaceful public mass rally ama pangtokani hariba peaceful rally si non-violence over mong na kukizo CSO gi leaders sing amasum sugi keder sing phabi gi mayok yaning da bu utpoina amadi phakraba miyoi sing adu verification tawraba matungda asu engam yaudna thadorakadabani haiba demand ga mari lena pangtokadabani loinana Moreh the security force amasum miyam marakta nungsi chanana leiriba phiba masida akai toy thuandanaba Mathong Maram Kangdana, Mipami Puntobi Taba Asitokadabani, Manipur took libe ethnic crisis as Kanana Horakibano Haiva Malem Gimiamna, Kangnaribani Haiduna, Kanaguma Muising Pava Pun Madalaiba, procedure Singang Sakadabani Herakliansu, Paus the Makatana Palakli Amarumdana, Susanariba Manipur Kuki militant group Marigi losing Basing Langaki Mute Singa Guwahati the Su extension Gimatang Warisanakri. Suspension of operations SOO accord sign tauna khraba Manipur gi Kuki militant group mari ki lusing basinga lenga ki mihut sing ngarang Guwahati gi kahili parada leiba Assam police special branch headquarter SOO extension gi matana wari sanakri haina official leiba paw manari adumaina ma mechanic oiba wari sanakhi badura kari karamba wafam sing khanakhiba gi amadi lepna khiba gi haibadi haujuk phawbi oina official oina khamgamdri Pauxisna Poma Pau Himatung in a Diwari Sanakiba Su Sanariba Kuki Lalhulu Mari KLA KNA KRA UKTE Amati PIC Dini Mipamada KLA KNO Gioina Kaimintang Gengo Haulam Longkim KRA Gimhur Oina Zanglun Hangsing Laisai Gangte UKTE Gioina Zanglen Kipgen Allies Exle Kuki Nangam Haukipsu Sarugyaki Pagaloina High Species D Oina David L. Maramati Ramsang Zokte Sarugyaki Panmaya Vadingarangi Mapam Mipamadu Union Home Secretary Gobin Mohan ki nominee ko bahanda ki Manipur Concert ki matungda pangtokadabani Union Home Secretary ki Manipur Concert adu da Intelligence Bureau ki Director Tapan Kumar Dekabo loina rakhibani makoini Imphal da leiringai da Kangpokpi Chusampur amadi Imphal East ki mafam singna sakhibaga loina Manipur ki Governor Ajay Kumar Bala yauna high level meeting ama Rasbona pangtoktuna India Myanmar border fencing yauna Status ki law and order situation ki matang na khana ki balai ki bane amaromda tha anirong ki mamangda Kuki MLA sing amadi Kuki CSO singi lusing ba singi oiba mifam amasu Guwahati da pangthok ki baga loina central government da suspension of operation accord khuyak pinakraba Kuki militant singa wari sanaduna warosin purunaba takshinana bu wareps lokrabane panmayawadi congress na lengak pairingai United People's Front UPF amadi Kuki National Organization
KNO gi makhara Kuki underground group kungo homdoi kumza English ngani nipan gi August kungani thoida central government suspension of operation SOO sign tawna khibuga loinana lupsing adu gi apun ba keder lisingani ga sani go humfu go taruk Manipur gi tuan ba mafam sing da hangba designated camp sing da thamkibani adumaina ma SOO sign tawna khibu Kuki underground group singna SOO gi chatnang kaungna thugaiduna hingsa gi oiba Tabak sing sathai haina lamdam asigi miyamna phong na ngangna ringi serak kumza English sing ani ga kungo humdigi mi humdigi maite emadi Kuki ani gi marak ta kanglu ki oiba lal thoki ba do haujuk phau bu operation purap ngamdana leidi lal manung da mai ke ani gi miyoi sani ga hum forum laiki da bagloina miyoi lising kyan haujuk mayu mai kai tumna thadokhi badagi relief camp da sangjapam lawduna leidi benai amaromdana Myanmar border mayada security force ga khuthokna bada NSN KYA militant ani lekhidri Indo Myanmar border mayada border security force BSF ka khuthongna bagi thagdok ta NSN KYA militant ani lekhidri amana hingna phabangam khriadi khuthongna bagi thagdo singarang Arunachal Pradesh ki Longdin district ki manungsan ba Myanmar ga taina bam phamna thokibani lekhidra ba NSN KYA gi lanmi ani edudi Sergeant Major Nayaklung Hamadi Lance Corporal Nayung Awung kawi hadi Paushin hai Intelligence report amki matungina Myanmar ngamkhai gi Longdin district ki sarukta khulai pai lal hauba khara sangchilakadore haibigi pau phongbari gi BSF ki kangmuna akan section thorang lakhotuna lairingai matamda singnaningai oiba mawongna miyoi khara lakpokhi maduda BSF ki kangbuna lepna khangan matamda NSN KYA militant singnaba singaduna BSF ki maiki tamna numai kapsilakpadigi handuna maiki animak khuthokna bagi thagdokta NSN KYA gi militant ani edu lakhitabani atopa kharana numai kapna ringai serakta Myanmar ngamkhai de sensing ki hari thagdo du thokraba matung akoiba mafam singda ehenba forcing sangsinduna thi humbagi thabak sataki hari nakala maromda military intelligence Kolkata na pirak pawgi likhunamagi matung ina kungamari suba Assam Rifles ki kangbu ngarang Arunachal Pradesh ki Longdin district satakiba operation da su NSN ki neki sumi gi lanmi ama phakat pangamle phara balanmi edu gi maming Sergeant Major Manting Wangno Raham kawi laifam Dasang Ton village tagi hari Loisilakpo ina topa pawmana mamangi BJP lengana paikhalamba anti poppy drive asi asumba khongthang ni enbiren Manipur gi mausagi phibam kai tharak le habisi haujuk science na kham thengna sakolaba matam sidadi satellite ki image na yamna laina khamngamakli mamangi BJP lengana paikhalakpa anti poppy drive adu asumba khongthang ni haina ex minister enbiren phongdorakli haribo wafam asi ngasi XCMN birena makki social media gi account X thagalakpa post amada phongdorakpani post asina makhata na phongdoraklibidi haujikti masigi line law yadre national media phawpa Manipur da deforestation tawri haibasi satellite ki mating digi asing bakhang ngamnakli matam amada makki laingak na haikiba wafam thajakhidaba do haujikti asing madu masa matumda thoksarakli makki laingak ki matamda anti drug operation da kumza English ngani ga tara ka teretagi English ngani ga kunga manga phawba ain kaina popi pambi tharama mafam hector lising taragani palo magan takhanduna paktak ngana drug trafficking amadi umang kokthok tuna popi thaba thingbagi thabak sataki hari XCM gi post asina makhata na hairibadi Shohora technology gi anoba satellite data gi matungina North East India si hausuk mahoksa gi khalda aruba phibam mayung ngari haiba khangkre Art observation company gi analysis amana Manipur da thukliba deforestation asi hausuk alarming oire haina phongdokhi amaramda global forest was data amagi matung inadi kumza English ngani kungamari khakta da forest ki lam hectare lising taraga treka sani palom mangkhre masidagi sarana carbon dioxide metric ton million 9.11 lom thadurakli Manipur gi wena kumza English ngani kungama thoidigi English ngani kungamanga phawbada forest ki lam hectare lising kunngama thoi ki chamarom mangkhri aduga subnagi hectare taraga humdoidi nauna hogolak pathena ki haina sohora gi comprehensive oiba study amana hairi XCM gi post asina makhata na hairi badi forest ki lamang ki basi hong laga la uwa ain kain u yan pa singi dama u yan ba singi manung hanjin mafam singda pak ngana popi pambi sing tharak pa sin oiri masigi matak Manipur gi infrastructure samgat pa madi lambi thong samgana ba deforestation tokhi Masna Manipur sing Nikhaiba Madi climate change Torokpagi Awabasi Mayuk Nari Haina report as the Mayek Sing Yauri Habisu CM gi post as in a Fondorakli.
ꯇꯦꯟꯇꯪ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ